अहनबद हौजिक फाउबगे मरोइबा पाउ पिजरी KNAV ना इंडो म्यांमार ngमखैगी मनाक्ता लैबा नमली वांगली अमसुंग सोरो खुलदा लांदारखरे युमकै कया मई थाखरे अमदी कुकी खुलाई पाइबसिंग सिना कैथै खुलदा लांदारखपगी मायोक्ता सिना कैथै सनाउलोंगना खोंजंग संगसिंखरे खुरुमजरी ISTV पाउ मिरेंग ताबी पुनमकपु तरामनोक चुरे हौजिक फाउबगी मरोइबा पाउसिंग मियाम पिजरी कामजोंग डिस्ट्रिक्ट की चासत पुलिस स्टेशन अमसुंग कामजोंग पुलिस स्टेशन की मनुंग चनबा इंडो म्यांमार ngमखैगी मनाक्ता लैबा नमली वांगली अमसुंग सोरो खुलदा म्यांमार गी लालहौबा KNAV ना नोंमै कापसिंदुना लांदारब मतुंगदा युम खरा मै थारमले हाइरी ngasi ayuk chawrakna pung mari रोम ताब मतमदा कामजोंग डिस्ट्रिक्ट की तांखुल नगा खुल ओरेबा नमली वांगली अमसुंग चोरो खुलदा कुकी नेशनल आर्मी वर्मा ओइगन चिंगनबा लालहौब सिंगना इंडो म्यांगमखै बॉर्डर पिलर नंबर 91 अमसुंग 95 वांग लांसिलक लगा खुल अहुम असिदा लांदारखिबने हाइरी लांदारखिबा दुदा KNAV का तांखुल नगा खुलगी लैरिबा नगा विलेज गार्ड सिंगशु खुद हंदुना नोंमै कापनखि नोंमै कापनरेंगे मरक अदुदा नमली वांगली अमसुंग चोरो खुलदा लैरिबा खुलगी युम खरा KNAV ना मै थारमले हाइरी मई थारम खिबादुना नमली खुलगी कैथेल अदुना का हेना अमांग अता थोकी हाइरी खुद थोकनबा अदुना मरम ओइरगा नमली वांगले अमसुंग चोरो खुलगी खुंजा सिंग साफकदबा मफमदा लांजेनख्रे थौदोक अदुदा नुपी अमा खोंगदा सोकपदगी मनाक नखपदा लैबा असम राइफल्स की पोस्टा लाइकनख्रे हाइरी पावसना फंगबा मतम फावबदा नाकलानी की मरकता हौजिकसु लेफ्टना खुद थोकनरी हाइरी Ush, bom nih sebab apa? Di betul. Ha. Toh hube. कुकी खुलाई पाइबसिंगना सिना कैथै खुलदा लांदारखपगी मायोक्ता सिना कैथै सनाउलोंगना सिंदुना सिना कैथै खुलदा खोंजंग संखिंख्रे लैंगाखन महौसागी फिबमदा हंजिलकना नबा कनबा थबक लौखलो सेंट्रल फोर्स लेरबसु खुनसकी चथोक चेशन लंबी लैतबगा लोइनना महिरुइसिंगी महि मसिंग तंबदा चाउन अपनबा ओइरे फिबमसदा स्टेट अमसुंग सेंट्रल गवर्नमेंटना लौखटपम थोकपा थबक लौखटकदबनी हाइरे इरमदम की अवाब सिदा लैंगाकना तौफम थोकपा थबक पाइखलो हाइना चराइहनबगी खोंजंग संगसिलबसु पेंदबा अमदी नुंगाइतबदी हेना मयेक सेंगरकली तोंगान तोंगान मियाम की अपामबगा लोइनना लमदमसिगी तंगदु लैतादबा लोइसिलो हाइना हौखिबा मे अहुमदगी मतब गकना चराइहनबगी खोंजंग संगसिलिबी जेनिफर खाइदेम की खोंजम अकामपाट रिलीफ कैंप के IDP सिंगना सगोतुना खोंजंग सरुक याख्रे सगोलबन मबुधौ मंत्री लेकाई कम्युनिटी हॉल अकामपाट रिलीफ कैंप की IDP सिंग सुलाक्तुना जेनिफर की खोंजंग सरुक याखी खोंजंग असिदा सेंसस तौद्रिंगैदा NRC चेनाहलु CSO सिंग पुनसिन बियु ट्रोंगलाउबी थौदोक के अचुंबा लंगला लंजिन पुथोकपियु अमदी इंग्लिश अनि कुनगु हुमदोइदगी हौरखिबा क्राइसिस असिदा थवाई मांगख्रबा सिंगी अचुंबा वायल फंगलो हाइना डिमांड तौरे हौजिक लैरिबा मणिपुर की तंगदु लैतादबासी लोइसिनबगा मरी लैनना खोंजंग असिदा सरुक यारेबी लैकासिदगी वाहेंगबम ओंबी नोनीना लैंगाकपा सिंगी माइकेदगी लमदमसिगी दमक तौरिबा थबक सिंगदा पेंदबा अमदी नुंगाइतबा फोंदोरकली अखोइने बोम तो तौदना यामने कन्ने यावबो पुरपा ngamdreba अखोइ तुमिन चिंगने लैबसिबो कनाना थिबिरके देरिंगनि इबुवा इचा सिंगिबु चैना पुरगा लेगेदोबु सरुपुदि अखोइने इमाइ चाजे अइ कराइदनो माइ खंगद्र माइ कैसे चेंगदोबि सरुपुदि कैदोगिदा अखोइ तकपिरोबा नत्र बोमदुने पुला भाइदबिरो अदुने मोइने अपाम्बा लेबाक्तो मिंगोंदा पिगेरा मिगी अमांग झंगबु ओहोगेरा करीबु ओहोगे मोइ ओइजोहरदिन अदुदि अदुगी मखाददि इमा हिंबा पामद्रेबा अखोइगी धमता कनाबु लेपिरगे कनाना यासनरे हाय कनाना अदु तौरे कनाना तौदोसुपुदि अमगिसु छोक्तबा अमगिसु छोक्तबा अखोइ म्या मिनरे थिमिनरसे इचा हलके वाररोय काइना मसासु उररोय मोइ लैजोहरसन मिखा bomba पामदबा अखोइदि थवाई कथोचे नोंग नत्रगे नोंगमदि इचा चंग थोपा इसोरने पिरकपा याइना ममा मपा सिगिबा अखोइगिने हैकट लेकदो मोइना मराइबक फबसु ओइसनु मोइना अखोइ हैकट करपदो इमान तरपंदो अखोइ मयामने आत्मादुने लौरगे अदु याइफमंगदि पिबिरमगे नोइ पुनो मिगी मखाददि ओरकनुको पोलकनु मिनाइददि ओरकनु मिनाइने थांग पामद्रे
Ngarang numidang chaurakna pung 10:30 taba dwaida Irilbung Police Station gi manung chanba Wasikhong da laiba Air India gi cargo gi manager oiba Thokchom Brojen gi yumda sakhangdaba singna bom langsinduna pokai halamle bom adu Thokchom Brojen gi yung gi fencing mayada pokai ki asok apandi yaudi hari bom pokhare haiba pau phangba gi Irilbung Police gi kangbu ama laktuna thijin humjit bagi thabak chethakre bom adu kanana kari gi damak langsilambano haiba chapchana khangbangamdri MSFDS ta pangthokiba sensitization on NRC da MP Bimol Akoijam na phongdokiba wafam adu resource person ama oina laibaki yaifana na ba wakallon da phongdokiba ni mahakna phongdokiba wafam sing adu loinamak chumi phongdokiba su leite haina MPCC gi General Secretary Sharam Nikena haikre Imphal gi Congress bhavan da pangthokiba pawgi mifam amada mahakna makhatana kanagumara mahaki speech adu haubadagi loiba fawba tarabadi lana chaninga yaude NRC gi matang da MPCC ga CSO ga mod karisu kenaba leite Manipura NRC tawraba matungda census tawba habasi MPCC gi firefni Manipura illegal immigrants sing khandokna ba state lengakna population commission athubada thabak tawhanba foreigner tribunal semba mathautai Manipur gi oriba fiba masi laksinana balengakna action tawduna law and order asi fazana control tawba mathautai hazing Manipur gi oriba tangdu laita da ba fiba masida NRC gi matangda aikoi masel lana chanaba chumloi mitof khandokpagi matangda MPCC na achoba thodang lawduna lakli laibak mayam amasung CSO singna honoriba si laibakini CSO singa MPCC ga NRC gi matangda khenaba karishu leite miyamna pirakpa suggestion khudimak MPCC na lawjagani census tawdringai da NRC tawba habasi MPCC gi shu chapchaba firefni haiki Numidatu da Dr. Bimol Akoijam Honorable MP na thamgiba wafam sing ase loisalakpada man amjo haibirami aina ngasi thambiba wafam sing ase loinamak summe aina final oire haiba nate miyamsu mase thigat biu thijan biu aduga knowledge araibedu share to biu aina loina summe haiba nate na mana gospel truth nate haina yam phasana thambirami kana gumba any individual amana magi whole speech carefully tabiragadi wadu public to mislead tawba yaba adagi miyamna la yellow yaba adugumba kariguma masak amata yawde habase aina Manipur Pradesh Congress Committee gi makai digi thamjage ado kana gumba akoi gi misunderstanding khara leibadagi kana gumba individual kharana natraga kana gumba organization kharana maduda misconception leiramba targasu ngasi pangthok chariba press meet abadi ngasi aina clarify tawjariba points sida khandabira kanda madugi misunderstanding thamgumsi hujikti Manipur se yamna sarang na matamne aduna aikoi masen amaga hunaraga amaga ngangnaraga aikoi gi asenba pandam Manipur miyamna pami ba amadi tawgada thawktagi divert tawbagi pose khoi yaringai tawdana ba punna hona minasi haiba wafam siba thamjage civil society body singna tawbiri ba senbiri ba mayam adagi Manipur Pradesh Congress Committee amadi political party mayamna hona biriba maruina koi honorable MP na mana yakana masana research tawjadana activism oina sen songdana hona jariba punamakse Manipur miyangini Manipur da NRC taunanaba amadi mito khandoknabagi pandam da koi punna hona binabanina there is no difference of opinion between the civil society organizations and the MPCC and the honorable MP Taramatoi Suba State Level Yoga Olympiad Manipur gi Department of Education School na Sinduna Kumalampak Sports Complex da laiba Indoor Stadium da pangthokre lamdamasigi John Taraga Mari gi athlete Chohum Henbana Saru Gyariba Yoga Olympiad Hawdokpagi Tharam da Administrative Officer Education S Soraisem David Assistant Director S Hills Education S Dangmai Manglem Physical Education Promotion Officer Education S Dr LW Anantana Thauram gi athoiba mithunglen sing oiki pangthokiba Olympiad aduga mari lainana Physical Education Promotion Officer Education S Dr LW Anantana Paumi Singh the High State Level Yoga Olympiad ase National Yoga Day gi makha satharak oina taramathoirak suba State Level Yoga Olympiad ase pangthokpani Olympiad ase da upper primary gi nupam sung nupi secondary thak ki nupam sung nupi amadi high secondary category thak ta pangthokpani Olympiad ase da mai paklaba singna NCRT na sinba National Yoga Olympiad Championship ta sarugyaba gi khudong chaba laigani madudasu Manipurna mingchat purakani haibagi thajaba thamli Hacang pabajda apa laurisi masamu yang pabadu kata uimina madu nate. Hacang pabaj laurisi health ki WHO ki definition da health ki definition se mentally, physically, spiritually, socially well-being oiba. Aduga emotional su well-being oiba doni. Adu ta sunatna dena tena change da ba. Aduga mi ma shem na bagi pandam ne koina tawri ba aduga ba hariba yoga gi oiba concept se. Aduna yoga bisa koina it is way of life. Yoga is way of life ni masih
wakanga hakchanga thawaiga pareng amata thamangam na hona badgumba yoga gi part da high olympiad asida koina arsan gi pranayama gi kriya gi sharuk hariba level ahumda chapter ahumda mathoi mohen tanar kan da koina sidagi khallaba sanro singsi national gi oiba dugumba ministry na sinba NCT sinba contest da ko charu yagdori bani ngasi saurakna pung taret ka minute kontra mukta badwaida kaksing police station gi manung chanba sora idiga da chingda asiba chang ama leiramle laikhidraba mioi adudi lilongdagi chahi tara mangamuk suraba nupa machani hairi kaksing police ki kangbo mana case ama lokhatuna misi asigi matangda thijinba haukre hairi Khongban Tabam gi production gi banner makhada Suresh Khongban Tabam na puthokpa Rakesh Moirangthem na direction piba Manipuri feature film Phawoibi lakhiba me taraga manga dagi me kunga mari fawba India Heritage Center New Delhi da pangthokadaba 18 Habitat Film Festival 2026 ta unanaba khalakre film asi Manipur da thokpa yamna thokhaningdaba laibak thiba thongdok Low Yeram Daida, Paiduna Tamjava, Faway, May Tarambaki Togdok, Yumpam Oiva, Firmamani, Astigumba Minusi Laitana Chatari Batong, Sibuta with about Miam, the Apil Tawa, Firmamani, Filmasida Maru Eva Saktam Langliva Singdi, Raju Nong, Y Kumarjit, CS Inaubi, Loitongam Dorendra, Susma Ketri, Child Artist Bloomy Kwarakpamdi. Lucknow the Pangthokpa Taekwondo Pumse Championship ta Manipur gi Sanaroi Singna gold medal Mari, silver medal Manga, Amasong bronze medal Amat Lobungam Kray. Taekwondo Manipur ki General Secretary Takelamam Sunil Maite gi Serol Amanahai Taekwondo Federation of India na Sinduna TFI headquarters Lucknow da Pangthokpa National Online Taekwondo Pumse Championship ta lamdamasigi wariba tangdu laita riba thokliba ban curfew sina maram oiraga championship asida sarugya khiba Manipur gi Sanroi Singna chauna mai paktuna lamdamasigi mingchat purakpangam kre championship asida doli lighton jump thangjam pius khetrimayum tijendra yaisent Wangkai Mayumna gold medal, Rohit Bhakti, Christina Longjam, Lighton Jam Armstrong Singh, Khundong Bam Yangoiba, Ayek Bam Leonen Singna silver medal, Amashong Waheng Bam Thoiba Singna bronze medal, Lobungam Ki Hairi. Hauzik Pau Mertana Tian Bevrekama, Luxury. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Ibe makigano Azabat amo Sige yumse next Pm-Istv na check-in na laksilaga tamgabani ne Dada lang se Juhar habaga am takidarbo Asumna mayamna na machalbo ngapshan lugum basigi yumasibu asoyangan kokadabatagi next Pm-Istv na ngapshelli next Pm-Istv juhar habati ngaktok na basembani German technology siya na concrete katok na tinaba matamda kapamil amuk hena hengaladli next Pm-Istv strength is in the quick matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break imatungda mayamba mukahanna taram nokchori loinana hauzik forward maroiba pau amukahanna pizari Kene Bina Indo Myanmar gi ngam khai manak talaiba namli wangli amasung choro khulda landara kre yung kai kaya mai thakre Amadi Kuki Khulai 5 Singna Sena kai thai khulda landara ko gi mayokta Sena kai thai sanaulong na khongjang sangsin kre Hauzik forward gi ne de mini prepare matang stelo jore mereng tabi bapuna mapom kahana khum jare